ngasi ayu phone ki batuan tuan ba manipuri si phone sing digi maru oi bi pau sing khungwasraga manipur top channel gi mekiri gi myam da thamjigi han bada vaccine kap lu ba miyo ama sire saliba august tha si ahum da covid 19 gi han ba dose gi vaccine kap lu ba miyo ama ngarang nung thilpung mari ga minute yang khai rom ta bada rims hospital gi casualty da laikidre ba miyo edu gi maming phanjau bam Baigo sayang khay apokpa PH Bir kawi Imphal East District ki manungsan ba andro mamang lekai digini thaudo sigi matang imung manung gi miyoi singna pauksi asida hai Baigo satliba August ahumda andro primary health center da covid 19 gi ahan ba dose ki vaccine kapki mathang numit August marida masa thindok paga loinana khirum lawi haibidigi miyamna sanariba paracetamol tablet charaga lerakhi ngarang ayuk masa khara nungai ri haiduna nga phanaba lu sarami madugi matungda ayuki saklen sabaduda morok asaba saningi haiduna morok akangba metlaga sakhi makhoina makhatana hai sak toklaba matung potha boina ngehak tumki nungthil pung anirom tabada hawdok patadabadagi andro primary health center pukhatpada jenims ta thuna pukhatlo hairakpadagi jenims tamna pukhatki adobu jenims ta Pushinanaba pau faunabada bed amata hangde hairakpadigi rims ki casualty da pushinduna yengbada miyedu shiraga purakle haina phongdorakhi magna laikidabadu vaccine gi reaction thokpadigi oiramba yai hain imung manungi miyoi singna singnari laikidraba baigo khutakta covid test tawbadasu negative oiramkhi thaudo adugo mari lainana imung manungda andro police station na complaint ama tawbadagi make asiba haksang adu ngarang jenims ki mokta thamlaba matung ngasi postmortem tawraga imung manungi miyoi singda sinakre haidi hanasu paw sina makhatana phongdorakli yamna nungaijate masum laibak thiba paw mani amasum makasa tharakpoina topa maruiba paw myamna masakhaina fizagi myam loifokta minasi manipur gi organic farmer thingsa ngangtega PM ga wadi sanakhe India Manipur Pamjaba migi masing hengalakle Narendra Modi Manipur gi Chuchampur district ki organic farming tawduna organic oiba ki home thariba laumi thingsa gangtega Prime Minister Narendra Modi ga video conferencing gi khuthang wari sanakhe India gi mafam kyadigi miyamna Manipur bu Pamjaba gi sang hengat halakle haina Prime Minister Narendra Modi na phongdokre leba asi goina state taruktagi Khangalaba Laumi Singa Prime Minister ga hakthengna video conferencing gi khuthangna wari sanabaduda thingsa gangtena Kaksing district ki manungsanba Karawpokpi industrial state ki sarugyaki moma gi makhada MO BCDNER scheme gi senthang amadi atai khudong sabasing phangduna organic farming tawriba thingsa gangte da Prime Minister Narendra Modi na maki imung manung amadi kihom farm gi matangna khangning na wahang hanglakhi Thingsa gangti na mahak Chuchampur district ki manungsanba Bunglon village tagini mahak angang ani leire loinana lam ekar tarukta ki hom thabagi thabak sathari haki mahak ki pothok sing yonbagi matangna thingsa gangti na hai lolhomi organic farmers producer company na Maira Foods ka yana sirol ama khuyek pinaraba matungda mahak ki hom singasi process tawduna slice cube amadi kening na singba tawi Pothok singasi demand hengalakpaga loinana mamalsu wangna yonba yare Maira Foods da natana leba asigi atopa city singdasu FPC asina paw faunaduna organic home singasi thadokpagi thabak tawribani haujuk phawbagi oina laingakna MO BCD NER gi makhada pidiba mateng sing phangli scheme asigi makhada thanaba pambi masa singamari organic input sing lainaba senthangdi BT digi khuthang phangli hen spouse makhatana phongdorakli atopa pawmana singmi singi thadarakpa senfam kanaba hiramda sijnagani CM singi miyam gidamak thadarakpa senfam kanaba hiram singna sijnanaba aset pa firep ka loinana lainga asina sangsilakli Hana Tribal Affairs Department la sakho thorangi damak CL yamna lairabasu singde infrastructure semgatpada miyeng Thamlamdi hain Minister in Biren Fongdokre Sandel Urkul Amadi Senapati da Naunu Saba liter lising amagi capacity oiba PSA oxygen plants amamam sangaba gi thoram District Minister na wapam asi Fongdokhibani Sandel District Hospital pangthok pa thoram District Minister in Biren hai Manipur haukiba thamanga rom asi COVID-19 laisi thengnaba honabda awaba kya mayung duna lakli
लाइसेट असी थेंगनबा ngamnanabagdamak numit kunga mathoini curfew thamduna khonakhibadugi mahai kharadi lengana phangba ngamkhi haina pausna su phungdorakli atopa pa amana petrol amasum diesel dagi lawba tax hanthabinaba CM na taksinkhre COVID-19 gi akan masai theng mayung naribi state asida petrol amadi diesel gi mamal yumthang naribi state sing asidagi yamni hena wangba maramna miyamna saunu khudong sadaba mayung nari maram asina lenga na thawda lawriba value added tax VAT hantaduna thawgi mamal hanthanaba honabiyu haina all Manipur IOCL retail outlets dealer association AMIRDA na Manipur gi minister taksinkhre IRDA gi General Secretary Ningomba Mohendro Maitai na khuyek piduna Minister da Pishin kiba Sirol asina hai handak state asida diesel amadi petrol animaki mamal khanghen hengat kiba asina miyamna sauna khudong saraba mayokna hale COVID-19 gi saitheng asi state asi khaktana tana laibak sinba thungna mayokna ribani masida yumlona bada lairib state sing asi su sauna saitheng nang libani adumai oinamak yumthangna ba state sing asidadi Manipur na thawgi mamal khwairigi hena wangli hauki July kontra da Kohima da diesel liter da pa maudraga ni thoiga paisa humdraga manga petrol liter da lupa chamaga amaga paisa kontra ga mathoi Shillong da diesel liter da lupa marfuga nipanga paisa humdraga taruk petrol liter da lupa maudraga tareka paisa nifu Guwahati da diesel liter da lupa marfuga mapanga paisa kunga ni thoi petrol liter da lupa maudraga tareka paisa humfuga mari piri adobu state asida asigi oina hairiba numit asida diesel liter da lupa maudraga humdoiga paisa marfuga manga amadi petrol liter da lupa chamaga taruka paisa taraga nipan pidunu yumthangnaribi state sing asidagi yamna hena satli masina maram oiduna lawu pantha asida lawu shuhubagi thabak singda achau satheng piri law khoibigi mamal pam sijinaduna ising chingba har amadi tilar hidakna singbagi mamal angakpa phangnai wangkhalakli yainisu pausna makhatana phongdorakli atopa pa omana sana jawbana MUCbu Central University on khanaba taksinkhre Manipur University of Culture MUCbu Central University ki thakta on khananaba Rajya Sabha ki MP laisem sana jawbana ngasi parliament pukathre haujik chathariba parliament ki nungju mifam sigi ngasi famkiba mifam da ma ki wafam asi MP sana jawbana special motion oina pukhatladuna phongdokhibani maana makha taraduna haki performing arts amasum sanakhonabigi lamda Manipur na leba asida asobu khudol ama piri habisi miyamna khangna bu wafamne lamda masigi ina khulaba cultural heritage asibu yokhatnaba pandamda state lenga asina kumja English inga taraga mangada Manipur University of Culture asi linkhat khibani adubo state asigi sitmilon gi phibam sothabana maram oiraga university asi state lenga na chalaibada awaba moiri masina atop state amadi Myanmar Bangladesh na chingba yumthangnaba laibak singdagi Manipur gi jagoi ras thangta Sankirtan na singba arts performing singbu tamjariba mahiro singda ninghananabagi phibamda lakli hainisu pausna phongdorakli tentak na to papa mana urea phangandrabadi laumi sing hatpagi pap pubani Ranjit laumi sing na yamna wana hotnaduna law palaba matung hauji hauji darkar oiba urea matam sana phangandrabadi laumi sing hatpaga sa manaba pap lenga ausina phangani haina MLA ke Ranjit na phongdokre swaidi ato papa mana BDF singi demand draft ta ayiba pirakpada harau nungai ba phongdorakli state asigi law and order ngakpada asawa thaudang lawriba BDF lising taraga suknagi yangkhaina sahi taraga humdoi hena tanduna lakpa demand sing ngasi CM na amata sithadana pibiduna demand draft sing sign tawbirakhiba numit asi BDF singbu anawba mapo ama pokpikhiba numit ama oina lehauragani haina all Manipur BDF Welfare Association na harau nungai ba phongdorakli hiramasi matang de association asigi president MD Riaz Khan thadorok pasirol amana hai demand drop adu all Manipur BDF Welfare Association Central Committee ki advisor Wangkhemsa samjai president MD Riaz Khan yauna central gi mute singapun phamina ba amada chief minister na tuan pa demand drop ahumda khuyek pirakhibani memorandum aduda palliba warol singdi BDF singna tawriba mathawasi police MR IRB ke manabana police da satnariba RR asi BDF singda sanahanba
RR asi semlingada regular police constable amana fangliba salary adugi sada humdraga manga piba amadi tha taraga humdogi salary piba haiba yauri loinena sai khudingi professional tax oina lupa lising ani kaktaba asi matungda BDF tagi kakkadaba amasum hana kakhibasing handoknaba director treasurer da Sirol iba yauri loinana state asida lairiba BDF singi sap saba masing asi India lenga ki home ministry da khanganba matam gi oiba updation thabada ayaba piba kya mek singna pali Sirol sinhai unaba adugi kudung sadaba COVID-19 gi frontlines warrior ama oiriba BDF singda matik saba incentive pibinaba haizarubada police department site gi soidana phangangani haibigi thajabasu pirakhi Sirolosina makatana hai Chief Minister and Birena CM oirakpadagi ngasi phawbada BDF singi oiba casualty benefit death benefit amasum ration money loinana honorarium kya hapirakhi loinana BDF singi kholau tabiba tanglaba lusingba amani haibada hanan mathokloi hairiba wafam singasi athubada thabak oina onthokpiyo hairhenasu phongdorakli Maraktan state sigi wangmda thokpa pawng tanga mayamda hapsage US da Delta variant numit khudingi lak amanari COVID vaccine booster gi khanari COVID pandemic laksin nanabgi matangna Delta variant karamna layengi lalong singi hengalakpagi haibigi ingit amada United States ki makok thongba launaganba lainagi Dr. Anthony Fauci immune system sontharakhraba miyoi vaccine gi booster shot sing kappa thojinanabagi akanba apamba phongdokhre ngara numaijing numita CNN gi Farid Zakaria GPS da mahakna wangangbada Dr. Fauci organ transplant sing tawba natragana chemotherapy da lairiba miyoi adu yauna immune system sontharakhraba ayamba miyoi singna makhoi gi COVID-19 vaccination dagi matik chaba response ama kaidongaida phangkhidri sohaikhi US ki mafam punamakta Delta variant asina thakragi mangna ukhiba chang aduda nomugi manungda miyoi la ama hena narakre dubo haujuk phawbudi haukhiba ningtham thar sibigi chang adudagi yamna hanthana numit khudingi sangsatki siba masing adu lairi yainisu pawsina phongdorakli Makasa tharakpoina topa paw kharana CBI gi mathakta High Court ta wakalakle BSF ki Assistant Commander oiramba amagi bank account sai taruk hena freeze taksinduna thamlakpagi wathok Imphal East District ki Koirengai da leiba headquarter Border Security Force ta Masigi Mapansuba Battalion ki Assistant Commandant oirambadagi thabakdagi patharaba miyoy amana mahak masamaki amasum maki loinabigi bank account sing CBI ni sai taruk rom hena freeze taksinduna thamlakpagi mayokta makhoigi account sing asibu defreeze taununaba kiyara khana haijarabasu thabakto onthorakpagi mahuta CBI ki makedigi makhoida hairakpagi mahuta court ta hayu haina pakhum piraktuna Ulai parai tauduna leirakpagi mayokta Assistant Commandant oiramba miyoy aduna CBI gi mayokta High Court of Manipur wakalagle Imphal West ki Lamphel Pata leiriba Deputy Commissioner gi office kanaknariba Central Bureau of Investigation CBI gi Head of Branch CBI ACB gi mathakta Civil Writ Petition file tarokliba BSF ki Assistant Commandant oirambadagi thabaktagi pothakraba miyoy adugi maming ke Kunjumon se humfuga manga apokpa leikidraba Kotsu Kosikawi ma Kerala gi Pathan Mathita district ki Nelikumal village gi nisuhari Mauna civil writ petition asida court phongdoropagi matungna CBI gi maikaidi gi ma ki mathakta Prevention of Corruption Act 1988 ki section 13 clause 2 13 clause 1 clause E gi makhada regular case number 3 clause A 93 SLC ama register tauduna lakholakibane mauna BSF the Assistant Commandant oiduna service tawringeda case asi ma ki mathakta disproportionate of asset ki charge tawraduna lakholakibane haisu pawsna phungdorakli Makasa tarakpoina topa paw amana Chief Minister COVID-19 affected livelihood support scheme category kak thabagi PIL tharakle ngasi High Court of Manipur ki Chief Justice na lusingba bench amana khanagadori COVID-19 pandemic ki second wave lakshinanabagi damak Manipur government na lokholakpa akan section tharang singi manungda haukiba April 18 English singaniga 18 digi leptana curfew thamlakliba sina maram oireduna
नुंगतीगी सूरगा चाबा रेगुलर सोर्स ऑफ इनकम लेजदबा अमसुम मतिक चाना सेल तुंगसिनबा ngamdaba मियोइसिंगदा लुपा लिसिंग मंगा मंगागी सेनफम थेंगथांग अनिरक्त पीगनी हाइदुना मणिपुर गवर्नमेंटना मिनिस्टर कोविड-19 affected livelihood support scheme लाउथोख्रबसु मरी लेनरिबा सोशल वेलफेयर डिपार्टमेंट की मेकेडिगिदी स्कीम मसिना कोनसिनगदबा तोंगान तोंगानबा कैटेगरी सिंग काकथरकले हाइदुना हाई कोर्ट ऑफ मणिपुर वकलकले था असिगी मंगादा कोर्ट असिदा फाइल तौरखिबा वकर असिना फोंदुरकलिबना मणिपुर गवर्नमेंट की जुलाई 3 इंग्लिसिंगनिगा कुनगा मथोइदा पांगथोखिबा स्टेट कैबिनेट मिफमना अयाबा पीरदुना जुलाई 13 इंग्लिसिंगनिगा कुनगा मथोइदा हौदोखिबा स्कीम असिगे अकुपा वरोल सिंग जुलाई 15 इंग्लिसिंगनिगा कुनगा मथोइदा मणिपुर गेजेट फोंदोखि गेजेट नोटिफिकेशन अदुगी मतुंग इन स्कीम असिना कोनसिनदुना मसी खुदोंचाबा पीगदबा तोंगान तोंगानबा सिनफमदा लेबा मियोय कांगलुप 13 की कैटेगरी अमा लैखि हाइरिबा गाइडलाइन सिंग असिगी मतुंग इन कैटेगरी 13 असिगी मनुंग चनबा मियोय सिंग हाइरिबा गवर्नमेंटना लखोलकलिबा स्कीम असिगी खुदोंचाबा फंगननबगिदमा एप्लाई तौरपा यागने हाइकिसो हाइरि अदुबो स्कीम असिगी खुदोंचाबा पीनबगिदमा मणिपुर गवर्नमेंट की सेक्रेटरी सोशल वेलफेयर न जुलाई 19 इंग्लिसिंगनिगा 19 थोलखिबा नोटिफिकेशन अमदरी गवर्नमेंट रिव्यू तौरे हाइबगा लोइनना फेस 9 पाइखेकदब स्कीम असिना कोनसिनगदब मियोय कांगलुप सिंगी कैटेगरी हाना 13 सुखिबदु निपान खक्तने हेरखि कैटेगरी सिंग अदुना स्ट्रीट वुमेन वेंडर परफॉर्मिंग आर्टिस्ट लेबरर पब्लिक ट्रांसपोर्ट ड्राइवर्स रिक्शा पुलर ऑटो ड्राइवर्स न चिंगबा स्कूल वैन ड्राइवर शॉप असिस्टेंट आर्टिसियन अमसुम वीवर सिंगनी सोहरखी सेक्रेटरी सोशल वेलफेयर की मेकेडी थोलखिबा नोटिफिकेशन असिना गवर्नमेंट स्कीम असिबु हौदोक्लगनी हाइदुना लाउथोखिबदा तोंगान तोंगान मियोय कांगलुप सिंगी कैटेगरी 13 नि हैरमलगा निपान खक्तदा हंथरखरबसिगी मतुंगदसु सोशल वेलफेयर की डायरेक्टरना जुलाई 19 थोखिबा नोटिफिकेशन अमदना कक्थरगलबा कैटेगरी 9 असिगी मनुंगदगी मरी अमगसु अमुक कक्थखिदुना सुपनतगी कैटेगरी मरीगी मनुंग चलिबा मियोय कांगलुप मरी खक्तदा अमुक पीरगने हेरखि हाइरि डायरेक्टर सोशल वेलफेयर की नोटिफिकेशन असिगी मतुंगिन स्कीम असिगी खुदोंग चाबा फंगलगने हेरखरबा कैटेगरी सिंगदुना स्ट्रीट वेंडर वुमेन वेंडर पब्लिक ट्रांसपोर्ट ड्राइवर्स ऑटो रिक्शा साइकिल रिक्शा टाटा मैजिक विंगर अमदी बस नसिंग याउन स्कूल वैन ड्राइवर अमसुम आर्टिस्ट परफॉर्मिंग आर्टिस्टिंग खक्तनी अमुक हाइरखिबनी हाइरि मरमसिन स्कीम असिगी मतांगना सोशल वेलफेयर डिपार्टमेंट की सेक्रेटरी न जुलाई 19 इंग्लिसिंगनिगा 19 कैटेगरी 9 खक्तनी हाइदुना थोखिबा नोटिफिकेशन अमसुम डायरेक्टर न जुलाई 19 इंग्लिसिंगनिगा 19 कैटेगरी 3 खक्तनी हाइदुना थोखिबा नोटिफिकेशन सिंग असि कोस तौदुना सतनहनबिगनु नोटिफिकेशन सिंग असि जुलाई 15 इंग्लिसिंगनिगा 19 मणिपुर गेजेट फोंखिबा गाइडलाइन सिंग अदुगी वांगबदनी हाइबसिनी वाकत सिंग असिबु पुखलदुना हाई कोर्ट ऑफ मणिपुर पब्लिक इंटरेस्ट लिटिगेशन PIL ओइना फाइल तौरकलिबा पिटिशनर अदुगी ममिंग काइसाम प्रदीप कुमार से यांखै घुमदा अपोपा लेखिद्रबा के गौरहरी कवि वांखै अयांगपल्ली रोतगिनी मांगना पिटिशन असि सोशल वेलफेयर डिपार्टमेंट की सेक्रेटरी अमसुम डायरेक्टर बु रेस्पोंडेंट सिंग ओइना कोनसिलगा मखोगी मथक्ता फाइल तौरकपनी पिटिशनर की वाकत असि कोना PIL नंबर 41 ऑफ 2021 ओइना लखटखरे ओइना हयेंगी चीफ जस्टिस संजय कुमार अमसुम जस्टिस लनुसुंकुम जमीर की डिवीजन बेंच के आइटम नंबर 3 दा लिस्ट तौखरे हयेंग चीफ जस्टिस न लुसिंग बेंच असिना मैटर असि लौखतुना खनरकप मतमदा पिटिशनर की मैकेदा काउंसिल मैहौबम राकेश न लेपकदौरी हाइन सुपाली अतोप पाव अमना हार की वाथोक्ता कमीशन केस लौखले इम्फाल फोंबा पाउक्सीसिंगी मनुंगदगी ngasi ayuki paukseising lawmising da har fonganaba taksin khre haiba yauna har pidabigi sara henbagi khongjong makha sathari haibina singba paw phongnarakpadigi manipur human right commission na su motu da case ama lokhotkhre commission की केस से मणिपुर गवर्नमेंट की एग्रीकल्चर डिपार्टमेंट की कमिश्नर अमसुम डायरेक्टर बो रेस्पोंडेंट सिंग ओइना कोनसिलगा मखोगी मथक्ता लखोटपने केस असिगी नंबर 5 ऑफ 2021 ने कमिशन की डिप्यूटी सेक्रेटरी न पाउसी सिंग असिदा फोंलकलिबा वाफम सिंग कोनना रिपोर्ट अमा फाइल तोरकपदिगी कमिशन केस असि लखोटखिबने सोहाइरी लुसिलपोइना स्टेट सिगी वांगरा थोपा अटेन पाव खरा जज हाटखिबगी थिजिनबगी रिपोर्ट मसक थोकपा खरा यहोननाबा एसीना CBI दा खंगखरे
धनबाद की ADJ उत्तम आनंद हाथखिबगी मतंगना थिजिनबदा CBI ना सिल तौब कोबर अमदा हापतुना स्टेटस रिपोर्ट फाइल तौरक्लबसु रिपोर्ट अदुदा मसक थोकपा अमता यावदि हायना सुप्रीम कोर्ट ना निंथोकाब नुमिता फोंदोखरे अमसुम झारखंड हाई कोर्ट चयोल खुदिंगी स्टेटस रिपोर्ट फाइल तौनबा सेंट्रल इन्वेस्टिगेटिंग एजेंसी असिदा खंगनख्रेसु हारी अमरमदना ट्रकना तकपदा मियोय निपाल सिरे गुजरात की अमरेली डिस्ट्रिक्ट लंबी की मतायद तुम्दुना लेबा मियोय तरा हेना ट्रक अमना तकपदगी यामद्रबदा मियोय निपाल सिक्रे हायना मियोय मरी सोखरे हायना स्पाव अमना पल्ले अमरमदना केरला जर्नलिस्ट सिंगा ओकिल सिंगा उंखनाख्रे प्रेस फोटोग्राफर अमना केस अमदा सीनब एक्यूज अमगी फोटो लौरुबदगी तिरुवनंतपुरम की डिस्ट्रिक्ट कोर्ट प्रीमिसेस जर्नलिस्ट अमसुम ओकिल सिंगी मरक्ता उंखनाख्रे केस अदु IAS ऑफिसर श्रीराम बेन की तारामन अमसुम माका तिनबा वाफा फिरोज का मरी लेने सही अनी की ममांगना थोकिबा लंबी की एक्सीडेंट अमदा यू थलगा कार थौबद KM बशीर कौब जर्नलिस्ट अमा सिखिबगी थौदोक्ता बेन की तारामन एक्विस अमानी हाइनस फोंदोखी पाउस लोसिलकपने इंटरनेशनल न्यूज खरा मयामना थमजगे तालिबान रेडियो स्टेशन मैनेजर कापतुना हाटख्रे अफगान की कोनुंग काबुल अफगान रेडियो स्टेशन की मैनेजर तालिबान फाइटर सिंह ओइरंबा याई सिंगनबसिंगना नोंमैना कापतुना हलमले अदुगा हेलमंड प्रोविंस की खा थंग सरुक्तगी जर्नलिस्ट अमा किडनैप तौख्रे हाइना लोकल गवर्नमेंट ऑफिशियल सिंगना फोंदोरकली अमरमदना बालोकिस्तान थोखिबा बॉम्ब पोखाइबगी थौदोक्ता पुलिस अनि सिरे इस्लामाबाद पाकिस्तान की खानुंगसुप थंगबा सरुक्ता लेबा बालोकिस्तान की केतादा थोखिबा बॉम्ब पोखाइबगी थौदो अमदा पुलिस पर्सनल अनि सिखिबगा लोइनना मियोय कुन हेना असो अपन हनख्रे हाइनसु ऑफिशियल सिंगना फोंदोरकली अमरमदना चाइना की इकोनॉमी ता साइथेंग पिबा हौख्रे चाइना दा था खरा कोविड-19 लाइना लाइसेट मपुंग फाना कंट्रोल तोबो हौरुरबा मतुंग इंडिया इहान हाना आइडेंटिफाई तौखिबा कोविड-19 के अनौबा वेरिएंट डेल्टा ना अमुक हना साइथेंग पिबा हौरकपदगी लेबा अदुगी इकोनॉमी ता साइथेंग पिबा हौरखरे हाइनस पल्ली अमरमदना कैलिफोर्निया दा इकंग थोकपदगी अवाबा मयोकना हौरे सेंट्रल कैलिफोर्निया दा लैरिबा खुंगंग सिंगदे इसिंग फंगदबना मरम ओइरगा इकंग थोकपदगी मियोय क्या अवाबा मयोकना हौखरे अमदि इसिंग थीबना मखोयगी मरुएबा मथौसिंग ओइरी हाइनस पल्ली अमरमदना ग्रीस दा साकलिबा लमै हानदगी हेना कनखलकली ग्रीस की तोवान मफम सिंगना का हेना सगलकपदगी सगलखिबा लमै नुमित तरुनी सुरकपगा लोइनना हौजिकसु लैबा अदुदा साकलिबा लमै कंट्रोल तौबा ngamdri हाइनसु फायर फाइटर सिंग फोंदोरकले अदुमे हौजिकु नेदि पाउक्स मतंग असे लुसिनजरगे मसु पथौसगिबा सोकिबा लानखिबा यावरस म्यामना ngakpigani अदु मतम अनौबा मरोइबि पाउक्सिंग म्यामदा अपडेट पिजरके हाइना मणिपुर टॉप चैनल की मेकेरी म्यामदा